Matamgi Manipuri Wari channel asibu tabiriba khwai pumnamakpu taramna opchari ngasi amuk laubirasi Eshworna Pibiba Taloi 12 suba tangka Matamdi sum chatkhibana sindugi exam su mathang thaba loisilakli paper amakakta ngaire haujikti thagadaba hayengi paper sina aroibani aduna paknungda nungaikre masa asi luhenningbana su leitadre wakhalsu hayeng deidi exam su lorani harawi merana haujik yam harau ko adugane exam haidokpa numita amukapo is ai tike dobai kapteba sumka beka piro fail oiradi yam kapoi nang hoiraga noirak ledna fail oige khalaga exam thaba mi bu yaramgadra pass toge khalaga thanari ngaktani soi laktana fail oirasu kaidoba mathangda pass tawnaba honarage khalaga amuk leiduni kapadine suka beka piro aidi nangdine adain sumlayuko awon banaiba punsi sida nangdi awon ba yaukinuko nangi se tamera kai hairino haujik nungai duna ta leithopa ngamlibse sumaina sumlayoba nangna kapado ai yengba ngamgadaba mandi tamera gi se ayam nuksibagiro aina kappa yengningjudo khumongni nupa dida nokmi yengduna michiga khachilaga hangliponi nupa masu nupi sigi matawaduda nokfit tawraduna phagi amukta thorei nusibai natida kizabaini nasakna khara fazardi fei khuthi duga amuk kapsila adi hippopotamus man kini tawni aya tamera hai khanghe kibu kizei mit yengdo huinaw macha mamit sepa maline nangni tamera khana bayam na horokano nangni kyam fazaradna nangwandai di aina myam heli fazaba nangdine Saraswati khongbi male khangbra phatrodo aidi yam fazaramgani is fazaba kai nupidi masak fazaba se khongbi di hekta thiram hai aikhoi dadana Saraswati di picture da masak mayam fazabanina khongbi di thiram duni hai adi khongbi athibaduni aina ne tamera male haise hoi budi fazarabasu thirabasu iyade yazare nangsune mingseldam de yengchoni nangna saurini kaina naton gado fifi kamkai isau tawbado hippopotamus yamanbani mina laknari ni khangda kai nupi sidi mamit kapaina nupa sidi yengduna khanglaw lawduna hairei mandi kaisu hippopotamus ti tamera male mioi badi masagi aseng batabagi thauna leitabani hekta sawgali haibani nangna sauriduna di aina hairise aseng boi beini chumdiamta korakano nang aiga khanare masi hairamduna paithokduna hekta laiki merasu mathoi aya khumdine mathoi mamai mawaro pakawda kawidu kaino aya kai haino dudi naparo hairadi ipa pallena sarokte manba adugi mamai mawaro haibanida masidiba mina phagi tawrini laknari ne haibasu amata kangde pangsawta sawine sidani aina apangbi harisi saubanate aisu saujinaraga oinine aduvo khangdaba tamera ni panglise o panglibase ai taraba hoi mathangi nongan baduni ngasisu hanagum sindubu merana tinbirei gate mayaduda swaraga eliskasu nupi singaiduna leplaga lerami merasu sinduna haibadagi swaraga eliskasu masa khangnarabani swara hingjabi nangai bade sidore kalap kase loi chokthare kharangana law yadro noina leisabi aina mo aduda thabak leitabi leisabi noina thabak sinbi mawaise kharangai thongai sin tawba taredana sinduna hairakli Alice na khumlei sakta asiga tum hogalaga lakpa oiramdini thabak phabiga sadana nagun khangi bima is che noiguma nate aidi ne mawa phabini thajadraga tamera da hango tamera aidi maramo iko mama nasu imaudani maramok pakaina hai kone ngasaidagi tumina lepliba nupa duda onsinduna amuk mi changkhomlibani merasu hoi hai sarana magi hai sidi michang adum changna batabani ekoi kai saujade noyom su surabanina ai song chalage noisu fajana changhoro sara Alice exam lurabanina noyani sune ekoi da koiro hoi adubudi soidrabani sarana
Tamera, adudi akhoi amuk changlage. Masi hairamduna khara chatpa hore. Merana. Mathoi. Haujikta khara chatpa horamlaba nupi dusu amuk kaurakpa duda kaidorage khana mamai leithore. Tamera, kai haige? Nupa dusu manakta changsilau haiduna mangakne ingit tawduna kaurei. Nupi dusu kaidorage khanduna changsili. Nupi duna manakta hek yaubaga karisu haida makokta manam nambiduna makuta chiklai. Yare, chango. Hoi, Tamera su phajana chaluko. Hoi. Masi kakhaiduna mamai leiraga chatpa hokri nupi dusu ngasai makai mama nabi ani duna lephoba mafamduda amuk changsilai. Yari, changaslau. Sindhu, haujikidubu manam nambiriro? Hoi, mani. Nakotaga chikpiriro? Hoi. Nang haujikidu maina nungtigi tawbra? Mana thabak chalamdai khudingi adum manam nambirami. Oh, ataidi kai tawe? Hairadro aibo. Nahanwai akhoi humdi walonadabina hainakibani. Hairo thuna. Tumnamdai khudingi forehead ki sune adum tawbiye. Nangdo Tamerana luna tawbibra? Hoi, tawbiye. Nangonda sungchaiga chaibidabro? Hoi, chaibide. Nangi achapotka adum laibibraba? Hoi me, laibiye. Nangna hairi kaisu adum yabra? Hoi, yaye. Nangna naraga sebaga tawbidabro? Tawbiye. Yam phabra Tamera se? Kuphama. Sindhugi paukumsida Swara ge Eliskado haifit ningnaraga nokleduna amuktada khangkau kaurai. Sindhu, nakong measida kainu he khangi? Aikhoi ahumdi chare chaminasi, kaple kaminasi, nokle punna nokminasi hainai ko. Hainai. Aduga phamle phaminasi, leple lepminasi, chatle chaminasi, koire koiminasi hainai ko. Hoi me, hainai. Nangi potsu aigini, aigi potsu noigini, aikhoi ahum amatani hainaki ko. Hoi me, hainai kidorage? Imanabigi nupadi aikhoi gi sunupani su hainaki ko. Hoi. Adudi nangi nupasi su Elisa khoini gi suniko. Chathoya saida mi adudi opagi da haibane asingbadadi hainakide. Aikhoi di khangde ko. Yengningde noyani lehoro tinaro yamta miwa sibu mawa oige haine hainade khanare noyaniga. Masi haiduna gam mana hana chatkri. Swarana. Haima, oi, ngai khone phagi tawne. Madi asingbagi ga sauri male. Oi, aikhoi kaisu pamde ko. Natau yengine laknabani ne gadha ngai khone chakaten. Masi haiduna paiduna chatkribi nupi ado noktana kauraga ani dusu Sindhugi manakta chenkre. Satra satri singidi exam aroiba numit haisitabu makokta thongatuna thamlamba arumba pot ama thangthagibagum nungaijariba iruluja thokpagumna wai sangjari nahan makai exam haiduna ngauningba kaya ngauhanda chatningba kaya chathanda hajin punsinduna thamlamba kaya amasu koihaurasi ngauhaurasi wai sangle haiduna makhoi masil paper iba changdaba makai nganna loinaduna mahai thongnarakpasu kongaini. Ngasigi numit asidi nupi sunupasu nungairi juda fajin punsinduna thamlamba sa singna nanthoraktuna maikai salai khangda koi chen baga chap manakre. Magi nupi nupa singduga leisabi pakhang sagatana exam loiraga denau macha masu chatpasu yauri. Khara amadi nupa mayumda adum chatkibasu yauri poni. Khara amana amu yaksangso hogdarabanina thabalgi wari yaksangda koiba chatpagi wari yaksang thabal jongbala ungairamge kaina barton pinabasu yauri poni. Nupi ahum dusunga sidi noktana harauna wayam sanglabadawna question paper gado pairaga fere ga hairadana tholaklaga gate gi khara chathoktuna leplaga lawba lakpa ngaiminarami. Sindhu nabani hayeng ekoi dalao soidrabane dubudi. Swarana amu ngasi sisu nangna maunau iramdradi kaiduna ma koiru yarabani.
Hayeng oina koirase saurnu nusibi. Yengning di chalo saida. Ado hayeng soinu ko. Hoi ba soire gaiso. Handak yaksang sidi phajana na yare. 12 su loirabanina leisabi oirabane khoise. Handak di thabal phajana kaukthase. Hoi, ne lekai muk yauraba. Adagi aikoi gida amu aduga Sindu hoida. Kahawine. Nang di handak yumlai masadana leirone mawairamnina. Hoi khoisune ite inau abertaina doriye thabal chongba kai masal pen tongnabane sungyaw yaujaningde. Phangzadabagi chaabanina yaujaningde pamjade haiba natana karidu pailei. Aduni nungbu nungaibide aikhoidi handaki yausangsimadi program yamkhre yumda leiba sangoidori. Hai fazabi. Hayeng kari program lege. Aikhoisu khara yaugedana. Nupi ahumduna gate meyada wari kana chiktharigai nakandagi nupa khonjal amana adumna hairakpa aduda kanano khana pulap khonjal dugi maikaida mamai leithoktuna yenglakpani. Maya ihi gatuna nupa machahum kaksu moigi nakanda leptuna lerami exam piruba kangbu oiraba mali school uniform da makhoigi meraktagi amana mukasu hairei. Leisabi hum koi ba chatpagi program oirabadi ekhoisu chatorine punna chakrasi lawadana. Swarana. Kainomni naside. Hai adai ga yenglakano. Pakhang thamoi nanthare. Chathoya saida kari thokchei na tawsarino. Khoisu pakhang ni noisu leisabi ni. Aduna lakadoriba tungki punsida taribo tariyo erakpa yayena haijarini kaino. Natri to. Nakanda maga lakminaba marup aniduda onsinduna muk hairibani. Mani kanana khangba kona angang mama angang mapa kaina korokpasu. Handakti Alice na mukhum lei. Noidi exam hall manungda rasi suloina langtho maline yam pakte na sidia. Sinduna. Law asaidoina lepurase. Masi haiduna nupa humdudagi khara chathoklaga muglepi. Mathot karakpa inkhalakpagi haunabi nupi angang laknaningba mi laiki daba matamnina nupa macha ahumdusu handi chathokriba nupi macha ahumdugi manakta amuksi sangsilaktuna laknaba hawi. Nakhoigi koloi mingle Ningthibi singdudi amta hairamudana. Natragana tariba kongnabada adum yanarase hairo. Mamanaba amana amuk. Noibu amtari khumau kedoge aikhoise khingdrasu yaraba pakhang konse ngatane. Swarana. Handone noibo nabailaga lana khankiba tarine. Hai nakoina na hekta nungsi haijale na side. Aima kainomni na side. Sinduna noise kokta kitang ayona ba kanghu soidana oirangani. Ikai thibi nujagi mapongni direct haiba ngamdabagi koiraga nungsi haido loina khangni. Ibaila abasu lana khandanaba hek ubaga ibai buna sena bhakti kachari jai haidana hekta paktharaga lori kaino natri to. Natli to. Ngasaidagi tumina leptuna leiramba nupa dusu haujikta wangang lei. Nangi kai mingoge amta hairamo. Sinduda yenglagani hanglaknibadu Sinduna. Nupaduna amu. Likanuda leisabina ming haibada liadi lori. Sindusu. Jatapuda amagi angangaktani na sidia. Gerina amuk hairei. Ming haidokpa pamurasu exam haidokpaga karaida tamdino haibadudi hairamudana. Swarana. GP Women College tatamni. Oh, kaidida dusu. Aikhoisu nungtigi geta sentry tage. Ado kari lamgi leirangno haibadudi amta hairamu. Nungtigi numit kudingi khongjingba khoimu onduna leirang nakta khongdoijarake ses warido. Mina henjinba yadabi ngaktani hekta khumlai nupi singsisu. Swara. Malang mana humkiba leirang leinamdoina khongol libiro o lamhenba khoimu o ses warido. Balo he adatai. Malang saumga loinana leirang khongol lijarage ngaibiramuko dudia. Handakti Alice sukhumlai. Libiro lamhenba khoimugi sakhaptoina pairiba masa sagal thudekpa ngamba mali yamna lei haibasu kaubidaba phai. Gerina. Leirang khongol libada tekibai sa sagal orabadi kari sukaide nasung langini khanjarage hairiye. Sindu. Yare bato
ꯀꯩ ꯍꯥꯏꯅꯩꯅꯣꯁꯨ ꯈꯪꯗꯦ ꯄꯪꯉꯥꯡꯇ ꯉꯥꯡꯅꯦ ꯁ꯭ꯋꯥꯔꯥꯅ ꯍꯣꯏꯁꯨ ꯈꯪꯗꯤꯌꯦ ꯁꯨꯝ ꯂꯣꯜꯂꯤꯅꯦ ꯁꯤꯟꯗꯨꯅ ꯂꯣꯜꯂꯤꯗꯤ ꯑꯝꯇ ꯍꯦꯛ ꯐꯥꯎꯅꯗꯈꯩ ꯅꯨꯄꯥ ꯑꯃꯗꯨꯅ ꯑꯃꯨꯛ ꯃꯣꯏꯅ ꯃꯣꯏꯒꯤ ꯈꯪꯅꯕ ꯂꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯔꯕꯁꯨ ꯈꯪꯗꯕ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯑꯩꯈꯣꯏꯒꯤ ꯈꯪꯖꯕ ꯂꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯁꯤꯗꯅ ꯀꯔꯤꯅꯣ ꯁꯤꯅ ꯑꯃꯨꯛ ꯇꯧꯔꯛꯏꯁꯤꯅ ꯃꯈꯣꯏꯁꯨ ꯑꯁꯨꯝꯅ ꯆꯤꯟꯗꯥ ꯄꯥꯎꯗꯥꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯆꯥꯁꯤꯡꯕꯨ ꯂꯧꯕ ꯂꯥꯛꯄ ꯃꯄꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡ ꯑꯗꯨ ꯂꯥꯛꯅꯔꯤ ꯁ꯭ꯋꯥꯔꯥꯅ ꯑꯦ ꯑꯩꯈꯣꯏ ꯕꯥꯗꯤ ꯂꯥꯛꯑꯦ ꯑꯦꯂꯤꯁꯀꯤꯁꯨ ꯂꯥꯛꯑꯦ ꯅꯪꯒꯤꯗꯤ ꯅꯨꯄꯤ ꯁꯤꯟꯗꯨ ꯑꯩꯈꯣꯏꯒꯤꯗꯤ ꯃꯃꯥ ꯑꯣꯏꯅ ꯂꯥꯛꯑꯦ ꯑꯥꯗ ꯂꯩꯔꯦ ꯇꯨ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯃꯁꯤ ꯍꯥꯏꯗꯨꯅ ꯆꯠꯄ ꯈꯔ ꯍꯧꯕꯒ ꯅꯨꯄꯥꯗꯨꯁꯨ ꯑꯃꯨꯛꯀꯁꯨ ꯂꯥꯛꯇꯨꯅ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯍꯦꯛꯇ ꯊꯠꯆꯤꯜꯂꯛꯏ ꯔꯤꯃꯦꯝꯕꯔ ꯃꯁꯤꯈꯛ ꯍꯥꯏꯗꯨꯅ ꯅꯨꯄꯤꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯁꯤꯟꯗꯨꯁꯨ ꯁꯨꯛꯇꯅ ꯌꯦꯡꯂꯒ ꯍꯩ ꯀꯔꯤꯅꯣ ꯁꯛꯇꯥꯊꯤ ꯍꯟꯗꯣꯛꯑ ꯆꯠꯀꯦ ꯅꯃꯤꯡ ꯇꯥꯛꯅꯤꯡꯗ꯭ꯔꯕꯁꯨ ꯏꯃꯤꯡ ꯐꯥꯎꯗꯤ ꯈꯪꯖꯤꯟꯈꯣ ꯍꯥꯏꯕꯅꯤꯗ ꯔꯤꯃꯦꯝꯕꯔ ꯍꯥꯏꯕꯗꯣ ꯑꯩꯒꯤ ꯃꯤꯡꯅꯤ handsome, cute, sexy, hot pulap punsilaga semba remember masi haiduna nupi juda noksilak lukhamda haifet kanali mamana bani dusu nanghoraroi matagumna phatlak laga moisu maminga haijilai ngaiko aigi su khangko aigi na Gary FB gi username na Mr Gary Insta gi na handsome Gary mamana ba manamu aigi na ahan handsome ahan nupi ahumdusu pulap kanok chatlamdaiduda karan fuzilami Sindu bungo remember cheche gi mingna forget it kawi ko Swarana aigina sadap mathangda Elisna muk hairi aduga aigina get lost kawi Sindu phare dudi ipo mayam nache sing amuk going to biragene ko bye bye Swara nanaw sing cheche hoi chatle he bye masi hairamduna makhoi ahumsu maya higatana noklaga chatkhri noktuna chatkribi nupi ahumduda yenglaga nupa sisu makhutna thabak mapadaga thamleduna hairi remember masa khaktang ubada pamlambase wari sarubadaidi nungsi thokrane Gerina lidi fazana likhachaning ba kangbu ni hojiki ahumdo Gerina haribado ahanna mukhum lei cheche gaina angang oringai school ka batanbagi ningai tawraduna kahawdabagi class manarabasu hanbade khoi thina uda kai halamgani remember na lai yamna ningamdo mali chandol chawaga tawdan laido Sinduna chandol thinbadugini mana hairakli Gary bamonu piyoramdo mali aduna oramni chandol thilido chandol wa chawawo masakti yengbada lanjadebi mankai nungshi haibune ngangthorakpadi kainomni ko remember na mana kaino moibudanabu heli nungsirakpa koirane sinupise kaide nuti dokle yadre sum nungsireba Gary hoi koishilo exam haidokpa numita fail go iradine chensilo bamo nupinina hawai jarlon bairam do mali aduna natai nanaw hawai jarlon minadana changem pominadana hotel lek phaminaro Gary na haribadu ahanna yaini remember nangde remember and forget it hawai ja changem pombo hotel gainaga Somda nupi dusu mayum hek yobaga moigi kada prap changkhatuna nupa do leibra koyeng yengi leiramdaba duda mukum tharaktuna manemgi manakta lai Mama tamira halaktribo lehauda bro na khoigi kada bo lehaudi o adudi halam khiroine as talli nangbu kaidorage isuk suk theiduna mana igi phone paisin ki bodo exam loiramni na loge tawba yengdoba drama su paring linglaga leramani haima angau bisidi adugi ore se aigi phone sidagi yenglo horeni bunga halaga ne nangi phone dagi amug yengo ko hoi mama masi haiduna manem dagi phone adu lauraga harau na chenkhri firol gado amukta hana hongdo aduga kona yengo ko ima su nangi kaino masembirake waramlani somda mera sunga sidi teni hoida laktuna leiri makoigi satra masulaktina moibo makut paiduna khangda hitaba kaya takpi tambirakpagi tawbimal khangboina laklibani teni khoidi ojani oja istabu aikhoigi heijariba khangjariba singase nakoida loina taktoklagi tambiragi na leirabani nungbu nungsi ngasi noina sumaina ga laktuna ojabu kaujaraga hairakpase tawjaruba khara singado mahiyale khangjaribani satra aduna sir
ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯂꯤꯡꯕ ꯏꯃꯨꯡ ꯑꯣꯏꯗꯤ ꯏꯝꯐꯥꯜꯗ ꯂꯥꯏꯔꯤꯛ ꯇꯝꯅꯕ ꯍꯣꯠꯅꯕꯗꯁꯨ ꯌꯥꯝꯅ ꯋꯥꯈꯤꯕꯅꯤ ꯑꯗꯨꯕꯨ ꯁꯔ ꯃꯦꯔꯥꯒ ꯁꯔꯒꯅ ꯌꯦꯡꯁꯤꯟꯕꯤꯗꯨꯅ ꯍꯣꯠꯅꯕꯤꯕꯗꯒꯤ 12ꯁꯤ ꯐꯥꯎꯗꯤ ꯂꯥꯟꯊꯣꯛꯄ ꯉꯝꯖꯒꯗꯧꯔꯤꯕꯅꯤ ꯃꯦꯔꯥꯅ ꯑꯃꯨꯛ ꯅꯣꯏꯅꯕꯨ ꯐꯔꯕꯗꯤ ꯍꯣꯠꯅꯍꯜꯂꯒꯦ ꯍꯥꯏꯗꯅ ꯂꯩꯔꯕꯅꯤ ꯑꯩꯈꯣꯏꯗꯤ ꯍꯧꯖꯤꯛꯁꯨ 12ꯁꯦ ꯃꯥꯔꯛ ꯋꯥꯡꯅ ꯐꯪꯗꯨꯅ ꯃꯥꯏ ꯄꯥꯛꯂꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯗꯨꯁꯨ ꯅꯪꯉꯣꯟꯗ ꯊꯝꯂꯤꯕꯅꯤ ꯅꯪꯅꯕꯨ ꯐꯔꯕꯗꯤ ꯅꯪꯅ ꯇꯝꯅꯤꯡꯂꯤꯕ ꯂꯥꯏꯟꯗ ꯇꯝꯍꯟꯗꯨꯅ ꯅꯪꯅ ꯄꯥꯝꯂꯤꯕ ꯄꯥꯟꯗꯝ ꯑꯣꯏꯅꯤꯡꯂꯤꯕ ꯃꯤꯁꯛ ꯑꯗꯣ ꯑꯣꯏꯔꯛꯅꯕ ꯑꯩꯈꯣꯏꯅ ꯍꯣꯠꯅꯒꯅꯤ ꯁꯥꯇ꯭ꯔꯤ ꯑꯃꯅ ꯁꯔꯒꯤ ꯇꯧꯕꯤꯃꯜ ꯑꯩꯈꯣꯏ ꯄꯨꯟꯁꯤꯁꯤꯃꯒꯤ ꯀꯥꯎꯖꯔꯣꯏ ꯑꯦ ꯀꯔꯤꯒꯤ ꯇꯧꯕꯤꯃꯜꯅꯣ ꯁꯤꯗꯤ ꯑꯐꯕ ꯃꯤꯕꯨ ꯆꯤꯡꯈꯠꯇꯨꯅ ꯑꯐꯕ ꯑꯣꯏꯔꯛꯅꯕ ꯁꯦꯝꯕ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯏꯊꯧꯅꯤ ꯑꯩꯅꯁꯨ ꯌꯥꯝꯅ ꯄꯥꯝꯖꯕ ꯊꯕꯛꯅꯤ ꯐꯔꯦ ꯐꯔꯦ ꯅꯪꯁꯨ ꯉꯁꯤ ꯌꯨꯝꯗ ꯆꯠꯂꯨꯅꯤ ꯍꯥꯏꯕꯅꯤꯅ ꯍꯟꯕ ꯊꯦꯡꯈꯤꯅꯤ ꯑꯩꯅꯦ ꯄꯥꯔꯀꯤꯡ ꯐꯥꯎ ꯊꯤꯟꯕꯤꯔꯒꯦ ꯂꯥꯛꯑꯣ ꯁꯥꯇ꯭ꯔꯗꯨꯅ ꯑꯃꯨꯛ ꯁꯔ ꯌꯥꯔꯅꯤꯌꯦ ꯍꯟꯕꯒꯤꯗꯤ ꯑꯩ ꯏꯃꯥꯟꯅꯕ ꯑꯃꯒ ꯍꯟꯈꯤꯗꯧꯅꯤ ꯑꯣ ꯐꯔꯦ ꯐꯔꯦ ꯐꯖꯅ ꯆꯠꯂꯨꯀꯣ ꯑꯗꯨꯗꯤ ꯍꯦꯛ ꯌꯧꯕꯒ ꯄꯥꯎ ꯍꯥꯏꯔꯛꯑꯣ ꯁꯥꯇ꯭ꯔꯗꯨꯁꯨ ꯑꯁꯨꯝꯅ ꯆꯠꯈ꯭ꯔꯦ ꯗꯦꯅꯤ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯒ꯭ꯌꯥꯟ ꯇꯥꯅ ꯎꯔꯤ ꯑꯇꯩ ꯃꯁꯨꯡ ꯃꯃꯥꯟꯅꯕꯒ ꯃꯥꯟꯅꯗ꯭ꯔꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯉꯥꯡꯁꯤꯡꯁꯤꯅ ꯗꯗꯥ ꯕꯤ ꯗꯥꯝꯆꯥꯊꯣꯏ ꯍꯥꯏꯁꯤꯅꯕꯨ ꯑꯃꯨꯛꯇꯣꯏꯕ ꯀꯣꯛꯀ ꯆꯤꯛꯏ ꯃꯈꯣꯏ ꯑꯅꯤꯅ ꯑꯗꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯏꯃꯨꯡꯗꯒꯤ ꯁꯤꯟꯅꯌꯥꯁꯨ ꯍꯦꯛꯇ ꯀꯧꯔꯛꯏ ꯗꯥꯝꯆꯥ ꯍꯣ ꯗꯥꯝꯆꯥ ꯍꯥꯎ ꯍꯥꯎ ꯇꯥꯔꯦ ꯀꯩꯗꯧꯔꯒꯦ ꯊꯣꯏ ꯃꯅꯨꯡꯗ ꯑꯝꯇ ꯆꯪꯕꯤꯔꯛꯑꯣ ꯍꯣꯏ ꯍꯣꯏ ꯂꯥꯛꯑꯦ ꯅꯪ ꯉꯥꯛꯇꯪ ꯐꯝꯂꯝꯃꯨꯀꯣ ꯃꯦꯔꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯑꯗꯨꯒ ꯃꯥꯁꯨ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯈ꯭ꯔꯦ ꯆꯪꯈ꯭ꯔꯤꯕ ꯅꯨꯄꯥꯗꯨꯗ ꯌꯦꯡꯗꯨꯅ ꯃꯆꯤꯟ ꯅꯥꯝꯃ ꯆꯤꯡꯈꯠꯇꯨꯅ ꯅꯣꯛꯂꯒ ꯇꯞꯅ ꯁꯣꯜꯂꯛꯏ ꯑꯉꯥꯡꯁꯤꯡꯅ ꯇꯧꯕꯅ ꯈꯔꯕꯨ ꯐꯔꯤ ꯑꯍꯟ ꯅꯪꯅ ꯇꯧꯔꯛꯄꯁꯤꯗ ꯑꯣꯏꯔꯦ ꯑꯩꯅ ꯃꯤꯠ ꯅꯥꯕ ꯈꯪꯍꯦꯟ ꯍꯦꯜꯂꯤꯁꯦ